ꯑꯩ ꯏꯁꯥꯃꯛꯅ ꯄ꯭ꯔꯇꯥꯞ ꯂꯩꯁꯥꯡ ꯇꯦꯁ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯖꯦꯅꯔꯦꯜ ꯁꯦꯛꯔꯦꯇꯔꯤ ꯑꯣꯏꯖꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯨꯞ ꯃꯉꯥꯁꯤꯒꯤ ꯑꯩ ꯀꯟꯚꯦꯅꯔ ꯑꯣꯏꯖꯕꯅꯤ ꯂꯨꯞ ꯃꯉꯥꯗꯨꯗꯤ ꯑꯃꯨꯛꯀꯣ ꯄꯣꯏꯔꯩ ꯑꯃꯣꯕ ꯀꯣꯔ MSF ꯍꯥꯏꯔꯤꯕ ꯂꯨꯞ ꯃꯉꯥꯁꯤꯅ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯗꯦ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 10, 2024ꯒꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯔꯁ ꯔꯦꯂꯤ ꯑꯃ ꯑꯩꯈꯣꯏ ꯆꯠꯀꯗꯕ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯍꯥꯎ ꯒ꯭ꯔꯥꯎꯟꯗꯒꯤ ꯑꯩꯈꯣꯏ ꯈꯨꯃꯟ ꯂꯝꯄꯥꯛ ꯐꯥꯎꯕ ꯆꯠꯀꯗꯕꯅꯤ ꯑꯩꯈꯣꯏ ꯅꯒꯥꯄꯥꯟ ꯄꯔꯦꯡꯁꯤ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯕꯖꯥꯔꯒꯤ ꯁꯥꯃꯨ ꯃꯈꯣꯡꯁꯤ ꯐꯥꯎꯒꯠꯂꯒ ꯀꯪꯂꯥ ꯌꯧꯔꯕ ꯃꯇꯨꯡꯗ ꯀꯪꯂꯥꯒꯤ ꯑꯋꯥꯡ ꯃꯄꯥꯡꯗ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯁ꯭ꯇꯦꯗꯤꯌꯝ ꯇꯥꯔꯀꯥꯟꯗ ꯆꯠꯀꯗꯕ ꯈꯣꯡꯆꯠꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯣꯡꯆꯠꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯁꯥꯇ꯭ꯔ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯑꯁꯦ ꯁꯤꯟꯊꯥ ꯂꯦꯞꯄꯤꯕꯒꯤ ꯃꯤꯅꯤꯡꯗꯤ ꯑꯩꯈꯣꯏ ꯁꯤꯟꯊꯥꯁꯦ ꯂꯣꯏꯅꯃꯛ ꯏꯁꯥ ꯏꯁꯥꯒꯤ ꯊꯧꯗꯥꯡꯁꯦ ꯂꯦꯞꯄꯤꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯤ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯃ ꯁꯥꯒꯠꯅꯕ ꯍꯣꯠꯅꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ 35-36 ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯁꯛꯇꯤ ꯑꯗꯨ ꯁꯥꯒꯠꯄ ꯈꯣꯡꯆꯠ ꯑꯃꯅꯤ ꯑꯩꯈꯣꯏ ꯃꯆꯦꯠ ꯃꯆꯦꯠ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯗ ꯊꯨꯒꯥꯏꯔꯛꯄ ꯑꯩꯈꯣꯏ ꯑꯃꯒ ꯀꯥꯡꯂꯨꯞ ꯃꯁꯦꯟ ꯅꯨꯡꯁꯤꯅꯗꯅꯕ ꯍꯣꯠꯅꯔꯛꯄ ꯑꯁꯤ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯑꯆꯧꯕ ꯂꯥꯟ ꯑꯃꯅꯤ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯂꯥꯟꯊꯦꯡꯅꯕꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯍꯨ ꯀꯥꯝꯁꯤꯜꯂꯀꯥꯟꯗ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯉꯁꯤ ꯑꯩꯈꯣꯏꯗ ꯄꯤꯔꯛꯏꯕ ꯑꯆꯧꯕ ꯆꯩꯐꯨ ꯑꯃꯅ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯁꯤ ꯃꯆꯦꯠ ꯊꯨꯒꯥꯏꯗꯅ ꯉꯁꯤꯗꯤ ꯑꯃꯒ ꯎꯅꯕ ꯌꯥꯗꯕ ꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛꯄꯒꯤ ꯄꯥꯟꯗꯝꯗꯤ ꯂꯩꯔꯤꯕ ꯈꯨꯟ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯃꯤꯟꯅꯔꯀꯥꯟꯗ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯆꯤꯡ ꯇꯝ ꯈꯥꯏꯗꯅ ꯊꯝꯕꯤꯔꯝꯕ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯂꯞꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯄꯨꯟꯕꯒꯤ ꯁꯛꯇꯤ ꯑꯗꯨ ꯁꯥꯒꯠꯅꯕ ꯍꯣꯠꯅꯕꯗ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯅꯤꯄꯨꯔꯒꯤ ꯏꯇꯤꯍꯥꯁꯤक ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯃ ꯑꯣꯏꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛꯅ ꯁꯥꯇ꯭ꯔ ꯁꯟꯊ ꯈꯨꯗꯤꯡꯃꯛꯅ ꯅꯨꯃꯤꯠ ꯑꯁꯦ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯑꯕꯁꯨ ꯃꯥꯡꯂꯕꯁꯨ ꯑꯗꯒꯤ ꯁꯤꯟꯊꯥ ꯂꯦꯞꯄꯒ ꯑꯩꯒꯤ ꯄꯩꯁꯥ ꯇꯥꯜꯂꯛꯂꯕꯁꯨ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯂꯦꯡꯗꯅ ꯂꯩꯅꯕ ꯑꯩꯈꯣꯏ ꯂꯩꯇꯕ ꯌꯥꯗꯕꯅꯤ ꯑꯩꯈꯣꯏ ꯃꯁꯤ ꯌꯥꯎꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯏꯇꯤꯍꯥꯁꯤक ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯁꯤ ꯆꯠꯄꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯚꯥꯔꯠ ꯂꯩꯉꯥꯛꯇ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕ ꯈꯣꯡꯆꯠ ꯑꯁꯦ ꯑꯩꯈꯣꯏꯅ ꯚꯥꯔꯠꯇ ꯌꯥꯅꯤꯡꯗ꯭ꯔꯤꯕ ꯈꯣꯡꯆꯠ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯤ ꯊꯨꯒꯥꯏꯕ ꯍꯣꯠꯅꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯤ ꯄꯥꯎꯖꯦꯜ ꯑꯁꯦ ꯄꯤꯍꯧꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯍꯧꯗ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯀꯨꯏꯁꯟꯈ꯭ꯔꯒꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯟꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯃꯤꯔꯣꯟ ꯑꯁꯤꯕꯨ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯅꯍꯧꯒꯗꯕ ꯑꯗꯨ ꯈꯜꯂꯀꯥꯟꯗ ꯉꯁꯤ ꯑꯃꯨꯛꯀꯣ ꯄꯣꯏꯔꯩ ꯑꯃꯣꯕ ꯀꯣꯔ ꯑꯃꯁꯨꯡ MSFꯅ ngasi aset pire pasi logo loina koi ngasi khungse se sinjabani masida koi press isine nausing lebiliba mayamna su koi gi sasu pibiu loina la lebiliba praja section koi mala koi gi pung tara tawa matamda koi thau grounds da chana koi thumbira kanda koi ngasi khungse asile koi masen mo thama to oina gi na hodu tanja lomin nasi koi logju si manipur musat ya wai haibasima self-determination is our birthright. Repeal Armed Forces Peace Accord in 1958. Darkunian Lucy, Akoi, Sidista, repeal the Wooden, all of the Haibama. Number 4, the Nufi, Angang Hafa, terrorism, who could have telephoned to Haiba, Palawasi Kuduna, Parot Sakara, Akanba Philip, Tanza, Lominagi, Masi Press, Akoi Conference, Siko Germany, Masi Hekoi, Manipuriana, Sanduki Ragata. Ni amamam tawresu ukhatira kanda ngasi thau ground da ngasi manki kungse ase ityasi ko le ba thamna ba da manipur yam na making panggi habisi lawna khurum jabu le na lu mangai ko silaga ai khurum jabu. Thank you.